Pausede Yumpam Uiba Maroiba Pau Karab de Togere. Biren Leingakki Minister reshuffle pe ani Faoba thajadre. Okram Henery Minister gi thabk paikhidre. Leibak asigi Constitution ki matung inna Manipurda Minister taragani thoi leipa yar lagasu. Chief Minister Nongthombam Biren Leingak asidati Minister taradagi hena thamdre. Waliba Minister fam ani asi lagliba me ani gi mamangda mention gari aibagi thajaba leitre. BJP na luchingba chungsinaba Leingak asi kannanaba Congress MLA taruk pham thadokhe. MLA gi pham thadokhraba makhoi taruk adudi Wangjing Tenthagi P Brojen Wangoi AC gi oinam lukhoi. Wangkai AC gi Okram Henery Lilong AC dagi MD Nasir. Singhat AC gi Ginsuan Hau amasung Saitu AC gi Gamtang Hau kemne. Makhoi na BJP gi Leingak makhata da lehenana laukiba thawtang adu masakhangba oina oinam lukhoi amasung Okram Henery da Minister gi pham thindokhe. MLA gi pham thindokhraba tungda hangduna leikiba phamsing mentionanaba Wangkai AC natana atai gi mikhal pangthokre amasung Lilongi natana atai AC singidi makoi gi chitsing phangba ngamduna nauna BJP gi MLA oikhre aduba laibak thibadi social welfare gi minister oikhiba Okram Henery gi hojik phawa by election pangthokpa ngamdre masigi maru ebe maramdi mahakna pham thadokhragasu mahaki mathakta yomkham erabona thangalakpa election petition ama hojik phawa judgment lauthoktana leire Maramaduna pham thadokhraba matungda Henery na MLA oiramba Wangkai AC asigi sit hangre aiba nakhai sengba ngamdre MLA gi phamsu thadokhraba matungda mahak BJP gi sungsinaba Leingakta Minister oikhre adubu leibak asigi constitution da MLA oidaba Mioi ama tha darukta gi hena minister oiba yade haibaduna maram oirga Okram Henery hojik minister oidre aina laure masigi sabchaba khudam haiba state cabinet gi mifamdam hag yaukhidre masigi sumathakta official oiba minister gi thabak thoram sing paikhidre mamangdagi hona minister amagi sit hangdun leiba maramda Okram Henery na pairamba minister gi pham thadokle haina lauragadi hojik Leingak asigi hangdun leiriba minister masing anidagi hendre Okram Henery na puramba minister gi pham masi chapchana hangle haibasi tha asigi tarit da Supreme Court da sathagada bamhagi petition adugi judgment oigane adubu constitution da iduna thamkhraba tha taru ki matam haibadu Supreme Court na hektamak judgment piruktana minister oikigani haibadu badi chayetnaba wafam oikigane amaromda Manipur Legislative Assembly gi tam asi mathang sahi gi March kulhumdoi da loire maramaduna anuba tam amagidamak tangai fatana February thakai Faoba gi manungda election tawdaba yaroi dore pangthoka doriba mikhal asigi yenglaga hangdon leiriba pham ani asi atopba MLA ani amada pidaba yaroi kana minister ohenba amasung nauna portfolio hongdo hongjin tawba haibadudi Chief Minister Nongthombam Biren gi apambagi makha pole adumukpa state khragi hojik pangthokleba mikhal gi phallasi lauthoktriba makhai nauna minister reshuffle tawgani haibagi thajaba leite pangthokliba mikhal sing asigi phal me ani ta lauthokani matamasi phawbuda Chief Minister Biren Leingakki Minister reshuffle tawgani haibagi thajaba leite BJP gi Leingak hek semlakhiba madamdagi auna chei naningai oiba thawdu wathoksing pik thanna leikhe masigi sumathakta Leingak ki mapangal changem pangthoktangai ki mang oinana Congress ki MLA home disqualified tawke disqualified tawkiba MLA home adudi lamlai AC gi khedri beren Kakching AC gi Yangkhom Sursandra amasung kumbi AC gi Sanasam Berne disqualification gi case asi hojik High Court of Manipur da judgment reserve tawduna leire judgment athuba matamda haidorakpada political gi oiba kari ahong balakba yabagi haibatu tambangamdre masigi sumathakta MLA Kamarum election gi case mayuk nariba maramna Kakching AC gi MLA oiramba Sursandra disqualified tawraga mahaka lambana kiba mikhalda anisuba takiba Ramesor MLA ohen kiba asigumna mathang lakba yaba maramna sahi mangagi tamasi khwaidigi motpa nakhai sengdaba tam oiraga leire atopa pau amadana Moreh Gate number 1 da leiba Myanmar gi outpost mai thakhre Myanmar da civil war thorakpa yana leire Myanmar Lanmi na Leingak paisin khraba tungda leba kasigi mafam kyamrom da Lanmi ga miyamga gi marakta chawna ungkhadaragle phiba masina maram oiraga leba kasida civil war ama thoklaba yana leire thajaba jaba mafamdagi phangba pauna hai ngasi nungthil pung ari makhairum tarakbada Myanmar ki amphalung delaiba balpabung village ki thong manakta Myanmar Lanmi na matik mai leiraba bom ama phumjinduna pakhayan khre misam yam lanjena khraba khul asida jangsilakduna Lanmi na mathong maram khangda Nongmei round kya maram kapkhre
मखोइना नोंमै कापलिबदु कनादा पंदम थमलिबनो हाइबा खंबा ngamkhite अदुमकपो मिसिमिना अमदि अशोक अपना चिंगबदि यावखिते पावसिन मखाताना हाई बलपागुंग विलेज की अकोइबदा लेबा म्योई क्या अमसु हौखिबा निमित खरनिगी ममांगदगी हौना मयुम मकै थादोक्तुना सेनाखरे मखोइदसु नतना नम्फालुक मनुदा खुंदा लेतादुना लेबा म्योई क्या अमसु मयुम मकै थादोक्तुना सा फगदबा मफमदा सेनाखरे बारगसिदा ngasi numidang Moreh Gate number 1 International Friendship Bridge maya nakna hangba Myanmar ki Immigration Office maya dalaiba Lanmi ki outpost ama mai tharamle mai japkudu Manipur ki Moreh dalaiba miyam da uba phangna khe haire amromda Mizoram ki relief workers in Myanmar da military ga pro democracy protesters singa gi marakta civil war ama thorkpa yabagi akiba leire aina phangdokle Ajol the based over NGO United for Democracy in Myanmar ki leader Ramloman hai Myanmar army na hokiba nongwaijik numit March 19 da Kalamyo township da protesters sing da mathong maram khangtana nongmai kapkhe protesters sing nasu tangai fadana hnduna nongmai kapada Lanmi taramanga amasung Michm manga sikhe Ramlomana makhatana hai Civil disobedience movement ki thausil makhada protesters singna Nongmei Khomjinba Houre amasung hnduna kapnanaba ferep lawkhre ethnic insurgent group sings nasu makhoiba mating pangri aina wasakre haukiba sagol sin namitta gyan gaudagi kalamyo tamna lakba army amasung police ki truck taraga mathoida civilian singna taung khoyong da ambush tawkhe maduda civilian mari asoga panangkhe official oidaba pau amagi matung ina November 2020 pangthokiba election aduda mai vakiba National League for Democracy ki member khara yauna refugee chawmlom ajol da sang jafam loduna leire Mizoram ki mahiroi lupsing amasung civil society organization singna Indian government amasung Mizoram government da Myanmar refugees sing sang jafam pinaba amasung mating pangnan batagnare Mizo mahiroi sing apex body oiriba Mizo Jirlai Power MZP ki president Bhalan Tana Pongdorgle Madudi Karigumba Myanmar ki pro democracy protesters sing da mating pangdrabadi India na masabu malengbi khwaidigi chawba democracy ni kaujeba yaroi Bhalan amasung MZP ki lusing basing handakta Delhi de satuna India government ki mihut singda Myanmar ki refugees singda pateng pangpinarba tangdaruba leikrabane makha tarakba atopa pau amadana JNIMS ki nurse amadi staff sing matam amada hekta resign torpa yai Teachers Association Trained Nurse Association amadi all non teaching staff JNIMS ki joint committee na Tarisuba ROP chanhangadabani aina matam sangna tandun lakpa demand asibo ngasi foba lengakna thausadana leiriba asiba chaningdaba phongdokpo oina matam amada hekta resignation letter phawba piselakpa yai aina Teacher Association JNIMS na tharokba cherol amana phongdorakle Teacher Association JNIMS ke president amadi general secretary anina punna khudjek piduna thadorakba cherol amana hai Manipur Leingakki amatangaraba teaching medical institute amma oiriba JNIMS asida tarit chuba ROP chanhangadabani aiba demanda association awmasina matam sangnadagi democratic oiba khongjang chingchangsilake masigi pakhum boina haukiba sahi 2020 ki December 19 da Manipur ki chief secretary na demand adu namit chamani ki matungda thabak to onthoklagani aina thajaba pirakpadagi association sing asina changsilamba khongjang handokhi adubu ahongba ama phawba leikhide masigi makha changsilakba oina sahi asigi haukiba March 15 da phangkiba General Body Meeting amada Teacher Association Institute asida March 15 April mari phawba academy activities sing kudimak lemnana bu warep lauki adubo nabid adumakta association ahum asika sip secretary ga punna phaminadan wari saraba matung mathangi numita pangthokadaba cabinet mifam da agenda oina haptuna khannagani haina thajaba pikhi adubo thabak to onthokhide masimana JNIMS ki oja sing nurse sing amadi staff sing bu authority na mirai bani haina lawe Maramaduna atuba matam amada hekta association sing asigi member singna resignation letter phawba pisilagani masina miyamda thengna kadab khotong chataba sing adugi damak nuwaitaba uchari hanasu cheroladana makha tarakle sanabagi pau amada Mirabai chanuna Asian weightlifting championship da Indian challenge losing lagane thasi ki taraga taruptagi kunmanga phawba Uzbekistan ki city Tashkent ta pangthokadoriba Asian weightlifting championship da mamangi world champion Manipur ki Saikom Mirabai chanuna Nupi ki kezi nifu gamapan ki category da India ki challenge losing lagane Uzbekistan da pangthokadoriba competition asi Olympic qualifier ki saruka mane masagi sahi kuntaruk surabe Mirabai chanuna nupi ki category da miyang ki puning chingsingai ore
Masagi sahi taraga nipan churabi Jeremy Lanrinuga nupagi kanglupta khwaidagi akan balamba oragane. Jeremy na nupagi keji humpukataret kanglupta compete tawgane. Taskengi competition asi kumjali sing ani kunda original schedule laikiba aduba malemgi tongan balebak sinda coronavirus license handorak padagi lising ani kun mathoi da pangthok na banawna matam lepkhibane. Competition asida jawgadaba wrestler singna Tasken jarokadaba pung humdraga nithok walingeda RT-PCR COVID-19 negative report issue tawbagi takai fadaba Leire. Atopa pau amadasu AstraZeneca kapkhibasinggi manungda Blood Clot ki UK da Blood Clot ki UK da Mioi tarian sikre. COVID-19 vaccine AstraZeneca kapkhiba million kya ki marakta Blood Clot singdagi UK da Mioi tarian sire hainangasi thajadre UK medical regulator aduna phangdokre. Nupisingi marakta nongna anaba mga narakibada ama sikhibagi matungda sahi humpugi makada laiba Mioi sigidamak Netherlands na irai numita AstraZeneca vaccination tawba lepke. Sayola sigi angan bal Germany nasu manabu warip amalauke. AstraZeneca vaccine aso engam thokningai oide safe oi haina pamangda lauthokiba World Health Organization gumba European Medicines Agency EMA na wathok asigi matangda makhoigi update tawraba advice April 3 lauthok yai. EMA na vaccine adu safe oi thajai amasung as gender natragana medical history gumbagi akana risk factor sing amata experts sing phangde aini chumsakashin bita amukana aike. Government website amagi kuthangda medicine natragana miyamna thagalakhiba thrombosis ki report kontra adu lebak asida vaccine adu gi dose million 18.1 kapkhrabagi matungda lakhibani aina UK regulator aduna haike. Casing adu gi amba 22 di brand blood clot ama semlakpadagi thokpa atangba phibam ama oriba cerebral band sinus thrombosis ne. UK na June 2020 da Oxford AstraZeneca vaccine dose million chama order tawki amasung madu puthokda sawatke. Aroibedo content singa sige marwaiba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yangbir pupuna mapathaga sari channel asina domda kanarabadi subscribe to video subscribe to biramulina like and share to gusu kawi guna puna mapu amakhana thakajari.